Masih kanone ahan mada ngarangi Saiton Gram Panchayat ki ward number 6 ta akoigi low khawraga leijabi mauna hama Sophia ko bi dupi ma leigi dabajima khulnga pa moina yamna strongly condemn to bugo loina majuma yam nungai jade aduga tawbodabu ji akoigi khulnga pa ama oina akoina hujib ji leiriba position ji kari no hora yam luba kanone position ni masi tasina ga di akoigi Maitaiga akoigi yekna balariba akoi kuki jing asiga masak khangtokna bhona bada akoigi tasingna ragadi akoi maitai ji masak phajaba aduga khangtokpada yam laiba aduga maming je kawboda yamna laiba mumno oiboina thoi hoji phawda karigino haiba matamda akoigi kanu khulnga pajing asi फानिंग मतम फाब याबा अदुगा अखोइना करिगुम सोइबदि नोमै कापखिबदगी यावरगा ने थिनिंग मतम थिरगा सि कनानो हाइबा मतमदा यामना लाइबा पोरमको ओय अखोइदा अदुगा सिंगमीगी लेरिबो जिगी कुकी जिंग असिना अखोइगी मखोइगी बंकर दे कापको मतमदा मसमना सांगबा अदुदगिदि करिगुम हिंगांबो मरोन बु कनो तौ मतमदु ममिंग खंगदबा नत्रगना थीबदो वाबगी खुदोंग चाबसिना इसुम वाछलकबम लैबा अदो अखोइ हुजिक खुलंगापो मोइना अखोइना याम कन्ना ममांग दजु दुम डिस्कशन दे दुम हाइबा मतम दजु साइ जाकेन हाइबदु चा बानै सिंग नारगदि कमाय तौगेना अखोइगी लैरिबा मयोंददि हुजिसे इरांग लैत्रे नत्रगना कनो पीस ओइरे हादना मागी कनो तौबम थोपो माइ माइ लोइ तौनरी अदुगा अखोइगी जगादा लेबरे जोन हाइनो जगा सिदि तसिंग नारगदि हुजिक समनरगा चुरचानपुर अदु सेरौ सुगुनु अदुदगिदि मोरे सिमदी तसिंग नारगदि अखोइगी मैतैना यामना संमिंगबा लेरगजो अखोइगी लेरिबा अखोइगी इमा इपा इपल अदु इमा इचा अदु इचे चमरु मपांग क्वाइ इचा इनाउ म्याम संगबदु जि खितंग सिमदी तंगाइ फदन मसिमदी खितंग मतम खरा संगी गने हाइबो वाखल लै अदुगा लेरिबा अतोप अतोपदा अखोइगी नक्ना लैबा अखोइगी कुकी तारिबा खुनगा मैतैगा नक्ना लैबा जगा सिंग हाइदि यामना यामद्रबद किलोमीटर अमगी मनुंगदा नत्रगना किलोमीटर अमगी तंखाइगुम लैबा जगादा लैबा सिंगसे मसिदा लैरिबा अखोइगी मैतैगा कुकीगा तानारमिबा खुंदारिबा सिंग असिगी मरक्ता मसिगी कनो सिंगसे कुकीगी कनोजे मखोइगी लिचत साजतसे तसिंगरगदि अखोइगी लैरिबा नक्नारिबा मैतै खुंजिंग असिना मसि खंबगी चांगसे खर वाटप्राइना खलै वाखंदा करिगिनो हाइबा मतमदा अखोइना लैनरिबा जगासिगा मखोइना लैनरिबा जगासि कुकीजी तसिंगरगदि कुकीजी मखोइगी साइटोन हुजिक हारिबा जगासे थोलबा मतमदा कुंबीदो फावबो सगांगदो एनी जगादो फावदोबो मतमजिदा अखोइगी कनोसे लाको मतमदा मखोइजे चिंगमि कुमथरकपने हाइबगी अवाबजी यंग अखोइ मैतैनदि ह्युमैनिटी ग्राउंड नुंसीबगी मिनुंसीजे उटलीबो अखोइनदि अदुगा मखोइना अखोइगी मिनुंसी येंगबा नत्रगना येंगदबैदु मखोइनदि अखोइगी येंगबगी वाफमदि सुले लेरोइबा मखोइदि अखोइगी मैतै खुलकता चंगबो मतमदा सिना कदोमदिन फावदोब मतम सिना कदोमदिन चप्पा याय कदा यौनी हाबसि मोइदि लोइना मोइदि आया मतम सर्वे तवेबा अरो अखोइ मैतैगी सुक तौदेबा सिगिजे अदुना मरम ओरकांदा होजिक सही मचाना नबगिदमक्ता अदुगी मतिक अखोइ चिंजिन मतमदा फौ मखोंग अमा थानब होनबदा अदुगी मति वारगा फौ पांबी मन मसा कोकथोरगा न मसिगी फौ चरोंसिना माहि यालागांदा सिगी लौरोक था मतम मैजे उसी कोइ निंगो चाकौ लोइ लौरोक था मतम यौरबनी निंगो चाकौ लोइखब मतुंदि लौरोक था यौरबनी हाइबा मतम सिदनी अखोइना रे जोन जगा जगादा गसाइ कुकी नक्ना लैबा जगा जिंगसिदा अखोइगी विलेज अथॉरिटी अदु यूथ अदुगा मैरा पाइबि मयाम सिंगसे अदुगा लैबा मसि यामना अखोइ यूनिटी अमो ओइबा दरकार ओइबा करिगिनो हाइबा मतमदा मणिपुरदा लैबा सिविल सोसाइटी मयाम जिंग क्लब लैबा मयाम जिंग असि खुलंगापा इन सुम चखिबजे खुलंगापैजे करम मतमदा मखोइदि कापकदौन हाइबा खंगबन नतेबा मोइ कापानी ना मखोइदि सिंगल पिरगा रेडी 1 2 3 लीला हौरजे हाइबदु नतेबा सिदि तुंगान मखोइदि तुंगान स्टेज जिम लैबनि न मसि लालोंजि मयाम लै मोइ मोइ कापक्त्रे हाइरिजे अखोइ हराउदना अखोइगिदि अखोइ पुंजनैबा अखोइगिना क्वाइ जाथिबा मना अखोइना मखोइना हुजिक नोमै मखोन ताद्रे अखोइ मोइ कीद्र चेलबा माले हाइबजे मोइ चे सोना नतेबा मखोइदि प्लान नेबा मखोइगिदि से अखोइ मैतैगी जागे मसि क्याम खंबा वालेबो गोसिजे अदुना अखोइ चिंगादा लैबा अखोइना याम तत्तना अखोइना हाइरिजे ngasi इसेरु खंगामनि अखोइ सिंदारोमदा अखोइना लैरिबा जगासिदा करमाय लैरिगे कर्म पुंसि महिंदा लैरिगे हाबसि मयाम खंगनिबा लौ खावबदा कमायना खावगनि खुदना खावगद्रा मेचिनना खावगद्रा होजि चखलबो मतमने होजि टेक्निकल मयाम थोले होजि खुदना खावबो मतम नति होजिसे मेचिनना खावगदि ngasi येबा याबे कनोजि खुदोंग जाजि पिगदबने ना अखोइ विलेज अथॉरिटी ओइना अखोइना फ्रंट लाइन दा लैजरगा अखोइना मोइदा मयामदु खुंदो अखोइ पौताक पिरिने ओजागिसे करिगिनो हरगा सिबा यादेबा मी मसि वापा यादेबा हेंकलगदबनेबा हेंकलकपजे सही मदा तसिंगरगा
मी अमा ओइनबो होनबदा था मापनजे अखोय कनो पुरिनी अदुगी मतुंग चावरनो होनबदा सही कुतरी कुनि मयाम संगरजानी इमुदुगी अवाब बा मयाम लेग्रबने अदु मनदा अखोयजी सुमाइना अखोयगी मिठाई खुशी द नोम नोमगी सुम कयान सु लोगी दो फिबम दम लेतौ बोइदारगदी अखोयजी बेराम लेबा सिंगरगदी नेशनल हाईवे द लमी पाखोंग बोनबदा मागी लौले रमी बदु लौवी दु कक्तरबिदा नेशनल हाईवे सुम चोंजोंजला सुम कखिबि फिमदो सी अखोयजी थोएबा सी युजिसे अदुमाय तौरकानसिदा लेरिबा अखोयगी विलेज खुन लेरिबा अखोयगी इम्फाल ईस्ट ओइजनो इम्फाल वेस्ट ओइजनो बिशेमपुर डिस्ट्रिक्ट ओइजनो चोरतामपुर एनीवन जगह दो ओइजनो अखोयगी लेरिबा मैतै खुन तारिबा सिंग असिगी नकनरि रे जो लेरिबा जगह सिंजे मसीगी मसा मसागी लेरिबा अखोय खुंगम जिंदुगी अखोय क्लब खंदी मरा पाइ मसिंजेने यामना अखोयगी खुलंगा पजिंग नत्रगना अखोयगी लेरिबा अखोयगी खुल प्रजा सिंजा यामना मसि कन्विंस तौबा दरकार होय तोयना मीटिंग तौबा दरकार होय सुमाइना मतम मोइदि अखोयना तौबसे कलैने बजिसे करिगिनो हम मतमदा हौजिक इरांग लेना मरक्सिदा अखोय हंतक याम चावना करोद बाजार मयोंदगा मयामगी हियांगी निनी पामदा चाकौगदोमनि का हारगा निगो चाकौबनि का हारगा हान मदुदी अखोय कबुई इचिलिनाउजिंग लेंगमै नगा मयाम यावदन खोतन तौरगा मयाम चाकौब सिबिसु मयाम यावखलैबनि अदु मोइदि हराव फंद्रबनि अदु मनुंगसिदमु इरांग लेना मयो से हत्ता कांजेबु तौरगा फिशरी मेला का तौदनो nga मेला का तौद मयाम nga लेबु खोबदु उरिने मोइदि nga चादबसु कुइराबने बसिंगरगदी अदु मतक मोइदि अदु मतजु मोइदि कलैनेबा कलैgi मथकसिदा हुजिक अखोयगी लौ लोकदबु मतमसिदा हुजिक इरांग जे ngarang ama का प्रेसिग्रे और हुजिक थमना पुपुइदम होरे थमना पुपुइ होर मतुन हुजिक हयें हंगसि कौतु तो कापोय नत्र कना सेमाइदा कापोय निnga लेते मफम तौरगदैनि सि जगह जे अदुन सेक्शन बजे सेक्शन नबो होनबो मतमदा हुजे अखोय याम दरकार ओय अदु नोमैजे कम मफम द कापकदो हाइबजु खंबजु नते अखोयगी खुलंगा पमा हुजिक मफम ममदो हुजिक गाड़ी तोंगा सिमा चपम मतमदा फाबजु लेप्त्री लेप फागलै हुजिकसे फागलपसिना मरम होरगांदा अदुनि दिमु मामा मापा बिसिना मदुगी मरा पाइबि अदु थटकदमने अदात सिबाय गारी अदुगी इमे काउंगबदमु असोपदु कनारो कुकीदि सोप सुवा रौदेबा अखोयदि सोलैबने बसिगिजे अरु सोइमे मरसिदि गवर्नमेंट की गवर्नमेंट ने हाबा मोइदि तौम थोप तौरिना हाबि फिल्म अदुम लैनि सेंगनरगदि अरु तौरिबि एक्शन दि सुवाम पांदबा अरु करम मोरोक नो खंदे मोइना थारिबु मोरोक चारजे अरु तसेंगना हाइतारगदि मोरोक चारजे की वेराइटी जे पादना खंब लैतारगदि अमुतम मचेम तक चारु जगा याम साबदो अदु खुथिबजे फंगन बियोसिने देना अगांग से सुम तसेंगनारगदि मई जे पाइगे तौरगा सु सानारुनु का हाबि नतब ताबे पालगा पो खंगन बिदुने अखोइना पामि दि तसेंगनागदि अखोइ खुलंगा पमने ने क्याम कुलेगिदेनो खोजिबो खुलंगा पमने जे तसेंगनारगदि अखोइदि एनी दा याव हाइब नते अखोइदि विलेज तुगी बाउंड तौरगा अखोइगी दुदा सुमाइना ngakna नबुदि चेलुरगदि अखोइ चेमम लैतबनेना ngakta यादबनेना फेस तौनजे हाइबगी दमक्ता अखोइ डिफेंस तौलेबान बजिति मोना सुम ऑफेंसिव तौरा अखोइ डिफेंस क्याम कुइनो अखोइ डिफेंस तौदैजे अदुना स्कुमजे मयाम अमा लैबनेना वाखलदि लेरिबा रेड जोन द लेरिबा जगाजिंग असिदा लेरिबा मिपुं खुदिंगमना होजि अखोइ लौरोक थायौरे मखोइदि सुम टारगेट येंगकनी अदु अथापदगी येंगप मतमदा मखोइना पाइबा खुलाइजिंग असिदि अखोइना डबल वेरिएंट सिंगल वेरिएंट दुनदि कशु यौबु ngam pu nati मखोइदि किलोमीटर अमगी मथक द रेंज चतप याबो ngaतंग मोइना खुलाइजे पाइरा लैबनिना मसी अखोइ याम चेक्सिन बम दरकार ओय अदुगा ngarang सोइबा साइटोलोंगी कुंबिरोम द सोइबा जि मदु तमोइ सेंग याम नुंगाइजदे अरु तौबदु अदोंगी साइटु जि इरांग जि यामना कंखलमगा हजि लैराबो मेमधराबने हारगा मदु थौसादबजु तौबिगनु अदु लैरिबा अखोइगी लैरिबा इचिलिनाउ मयाम जिंजिजिनजु मफम चाना लैरिबा सिदगी हेना करमाइ तौजिगे हेना लैरिबा खुनजिंग लैरा कोऑपरेट कोऑर्डिनेट तौनारगा मसी अखोइ सोकपा यादे अखोइ सिबा यादे सुमाइ तौसंगदबनि का हाइबजि इंस्ट्रक्शन जे खर पिबिरगदि अखोइ सोकपजे कितंग कनम ngамगदरा हाइबगी मोय अमा ngasi सिगरगा अखोइ मोयगे म सिगरे हारगा नुमि 10 नि मतुन अखोइगी मि सिब नतेबा मोय अमा सिगरे ngasi मैदि सिजम मोय अखोइ तौवे बेका याब दुना कनो लौबा हितारे मोय कनो जे अदुना सुमाइ तौबजिमदि कितंग कनो तौदे अदुना मरम ओरकांदा तौरिबा एडमिनिस्ट्रेशन जी मागी तौनरिबा थबक सिंग अखोइदि तसेंगना खुलंगा पमोइबनिना अखोइनि याम कना हाइरुगो अदुनिया दाने हाइबजिकति मफम खुदि मक्तो जिकसे नुंदांगदा ड्रोन पाइबजे पुंग 9 अदाइदगी मतम होबजिना पुंग 2 मखाय 3 साइबोदि तुम तौवे नुंगालामदाइ साइ मतमजे अदु पहंदहंग जलोगा अदुगी कनोगी सीआरपी गी पाइरिब्रा नत्रगा असम राइफल पाइरिब्रा नत्र कनागी पाइरो मतम हांग गानदे होजिकसे कनोगी जु अतोपा एनआई गुम कई मोइगी जु खरा खितंग सिनबगी मोंग द वइना तौबजु उइ हाइदि खुन लापददि कनो तौबददि नोय अदु तौबरा हारगा नति हाइबा अदु नतबनि मोइना चिंगबा लेबजु तौबजु यावेबको अदु ngasi मक्सु दुम कौदुक्तजु दुम
ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯛꯅꯅ ꯂꯩꯔꯤꯕ ꯔꯦꯗ ꯖꯣꯟ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕꯒꯤ ꯂꯩꯇꯦ ꯏꯝꯐꯥꯜ ꯋꯦꯁ ꯏꯁ ꯍꯥꯏꯕ ꯊꯧꯕꯥꯜ ꯕꯤꯁꯦꯝꯄꯨꯔ ꯍꯥꯏꯕ ꯋꯥ ꯂꯩꯇꯦ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯔꯤꯕ ꯈꯨꯟꯗꯥꯔꯤꯕꯁꯤꯡ ꯀꯨꯀꯤꯅ ꯍꯥꯟꯅ ꯂꯩꯔꯝꯃꯒ ꯆꯦꯟꯈꯤꯕ ꯖꯒꯥ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯍꯟꯖꯜꯂꯛꯄ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯂꯩꯊꯣꯛꯄꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯍꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯝꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯟꯖꯦ ꯅꯍꯥꯛ ꯀꯩ ꯆꯥꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯁꯣꯏꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯖꯦ ꯋꯥꯐꯝꯁꯤ ꯑꯍꯥꯟꯕ ꯔꯥꯎꯟ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛꯇꯁꯨ ꯂꯩꯖꯔꯦ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯅ ꯌꯥꯝꯅ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯥꯁꯦ ꯂꯣꯏꯅꯃꯛ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟ ꯇꯥꯔꯒꯗꯤ ꯑꯁꯣꯟꯕ ꯃꯤ ꯑꯃꯒ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯑꯁꯣꯟꯕ ꯃꯤꯗꯨꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯈꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯗꯨꯒ ꯃꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤ ꯃꯁꯤꯗꯤ ꯍꯧꯖꯤꯛꯁꯤꯗꯤ ꯇꯁꯦꯡꯅꯔꯒꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯖꯥꯀꯤꯔ ꯑꯌꯥꯝꯕ ꯍꯥꯏꯈ꯭ꯔꯦꯗꯤ ꯁꯣꯟꯕ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯣꯜꯂꯕꯅꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤꯝꯇ ꯇꯧ ꯉꯝꯗꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯧꯖꯤꯛ ꯏꯆꯦꯗꯁꯨ ꯍꯥꯏꯕꯤꯈꯤꯗꯣ ꯀꯩꯁꯨ ꯅꯠꯇꯕ ꯃꯤ ꯑꯅꯤꯒꯤꯗꯨꯃ ꯐꯥꯕꯗꯨꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯥꯏ ꯊꯤꯡꯖꯜ ꯈꯣꯠꯆꯜ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯐꯥꯔꯨꯔꯤꯕ ꯃꯤꯗꯨ ꯑꯣꯟꯅꯩꯌꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯥꯒꯦ ꯍꯥꯏꯔꯒꯗꯤ ꯐꯝꯅꯥꯏꯕ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥꯁꯤ ꯐꯥꯕꯤꯌꯣꯕ ꯄꯩꯁꯥ ꯇꯥꯟꯕꯤꯒꯅꯣꯕ ꯑꯦꯛꯁꯇ꯭ꯔꯣꯁꯤꯁ ꯇꯧꯕꯤꯒꯅꯣꯕ ꯑꯗꯨꯗ ꯑꯣꯏꯅ ꯗꯤꯃꯥꯟ ꯇꯧꯁꯦꯕ ꯅꯣꯏꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯐꯥ ꯐꯨꯒꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦꯡ ꯁꯨꯄꯔꯐꯥꯏꯟꯁꯤꯒ ꯍꯋꯥꯏꯁꯤꯒꯅꯦ ꯍꯥꯏꯖꯔꯕꯗꯅꯦ ꯄꯨꯈꯝꯗ ꯅꯠꯇꯕꯤꯗ ꯂꯥꯗ ꯇꯧꯔ ꯆꯥꯔꯤꯁꯦ ꯑꯍꯤꯡ ꯑꯃ ꯂꯦꯛꯃꯤꯟꯅ ꯇꯥꯔꯦ ꯀꯩꯅꯣꯁꯤꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯉꯁꯤ ꯑꯍꯤꯡ ꯑꯃ ꯇꯨꯃꯤꯟꯅꯕ ꯇꯥꯔꯦ ꯐꯤ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩꯁꯦ ꯕꯪꯀꯔ ꯇꯨꯝꯕꯁꯦ ꯀꯥꯏ ꯗꯕꯜ ꯕꯤꯔꯦꯟꯁꯨ ꯄꯥꯏꯕꯤꯌꯨ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯊꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯌꯥꯝ ꯍꯥꯏꯅꯤꯡꯉꯕꯖꯥꯠꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯣꯟꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯦ ꯑꯗꯨ ꯁꯣꯟꯕꯁꯦ ꯑꯩꯈꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯕꯁꯦ ꯉꯁꯥꯏꯒꯤ ꯀꯟꯒꯗꯕ ꯃꯤꯗꯤ ꯁꯨꯝ ꯀꯟꯗ ꯑꯗꯨꯒ ꯑꯁꯣꯟꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯁꯛ ꯇꯥꯛꯆꯕꯒꯤ ꯐꯤꯕꯝꯗ ꯑꯃ ꯇꯧꯕꯒꯤ ꯁꯨꯝ ꯂꯩꯔꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯄꯥꯝꯗꯕꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯆꯦꯅꯁꯨ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡꯁꯦ ꯗꯦꯜꯂꯤꯕꯨ ꯆꯠꯂꯅꯤ ꯍꯥꯏꯔꯗꯤꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯗꯦꯜꯂꯤ ꯆꯠꯀꯅꯤ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯀꯩꯅꯣꯗꯧꯅ ꯅ꯭ꯌꯨꯁ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯑꯦ ꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤ ꯇꯧꯍꯧꯔꯕꯅꯤꯀꯣ ꯃꯁꯤꯗꯤ ꯃꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯦꯝ ꯄꯤ ꯏꯂꯦꯛꯁꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯒꯚꯔꯟꯃꯦꯟ ꯐꯣꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯔꯦ ꯑꯗꯨꯁꯨ ꯀꯔꯤꯝ ꯂꯥꯛꯄꯁꯨ ꯉꯝꯗꯦ ꯑꯃꯁꯨꯡ ꯇꯧ ꯂꯩ ꯑꯗꯨꯑꯣꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯔꯤꯂꯤꯐ ꯀꯦꯝꯁꯤ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯤꯅꯤ ꯍꯥꯡꯉꯤꯕ ꯔꯤꯂꯤꯐ ꯀꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞ ꯌꯨꯝꯐꯝꯗꯒ ꯍꯥꯡꯉꯤꯁꯤ ꯊꯥ ꯑꯃꯗ ꯀꯩꯅꯣꯅꯤ ꯍꯦꯔꯤ ꯂꯥꯛ 90ꯅꯤ ꯍꯦꯔꯤꯅꯤ 40 lakhsꯅꯤ ꯍꯦꯔꯤꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯔꯤꯂꯤꯐ ꯀꯦꯝꯁꯤ ꯃꯐꯝ ꯀꯌꯥꯅꯣ ꯍꯥꯡꯉꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯃꯦꯠꯇ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯐꯦꯁꯤꯂꯤꯇꯤ ꯆꯦꯡ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯒꯀꯣ ꯃꯐꯝ ꯄꯥꯔꯇꯤꯀꯨꯂꯔꯥꯏꯁ ꯇꯧꯔꯒꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯔꯣꯏꯒꯦ ꯃꯐꯝꯗꯨꯗꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯅꯤꯄꯨꯔꯒ ꯇꯁꯦꯡꯅ ꯈꯥꯏꯅꯈꯤꯕ ꯌꯥꯕꯀꯣ ꯖꯒꯥ ꯃꯐꯝ ꯑꯃꯈꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗ ꯃꯤ ꯈꯔꯅ ꯍꯥꯏꯇꯥꯔꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯖꯔꯤꯕ ꯃꯣꯏ ꯄꯤꯊꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔ ꯇꯧꯕꯅꯤ ꯅꯣꯏ ꯆꯥꯏ ꯆꯦꯡꯗꯣ ꯑꯩꯈꯣꯏꯅ ꯁꯤꯟ ꯇꯧꯅꯤ ꯀꯥꯏꯅꯒ ꯑꯗꯨꯝ ꯅꯥꯛ ꯆꯥꯕ ꯀꯛꯑꯒ ꯇꯧ ꯂꯩꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯝ ꯐꯝꯃꯤꯟꯅꯕ ꯑꯝꯗ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯀꯥꯏꯌꯦꯕ ꯃꯈꯣꯏꯅꯒ ꯊꯥꯛꯄꯤꯕꯩ ꯇꯥꯏꯞꯇ ꯑꯗꯣ ꯑꯗꯩ ꯑꯃꯨꯛ ꯃꯗꯨ ꯍꯌꯦꯡ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯪꯕꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯔꯛꯏꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄ ꯑꯣꯏꯔꯁꯨ ꯈꯪꯅꯤ ꯑꯗꯒꯤ ꯑꯣꯖꯥ ꯈꯨꯜ ꯉꯥꯛꯄꯅ ꯑꯣꯏꯔꯁꯨꯀꯣ ꯁꯤꯒꯤꯁꯦ ꯈꯪꯕ ꯃꯇꯝꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯣꯏꯔꯗꯤ ꯆꯩꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯇꯁꯨ ꯑꯃꯨꯛ ꯆꯩꯗꯣꯏꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯒꯚꯔꯟꯃꯦꯟꯠꯒ ꯐꯖꯒ ꯁꯨꯡꯅꯛꯅꯕ ꯌꯥꯗꯅꯕ ꯃꯑꯣꯡꯗꯀꯣ ꯁꯤꯟꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯈꯨꯖꯣꯛ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯃꯔꯛꯇ ꯆꯠꯄꯗꯤꯒ ꯁꯨꯃꯥꯏꯅ ꯇꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ 40 lakhs ꯒꯥꯏꯁꯦ ꯌꯥꯝꯅ ꯄꯩꯁꯥꯅꯦꯕꯀꯣ ꯃꯁꯦ ꯑꯗꯨ ꯂꯥꯛꯏꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯌꯣꯜꯂꯒ ꯄꯤꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯃꯗꯨ ꯁꯦꯟꯊꯥꯡ ꯑꯃꯗꯤ ꯁꯨꯝ ꯂꯧꯔꯝꯒꯅꯤꯕꯀꯣ ꯂꯩꯔꯤꯕ ꯀꯩꯅꯣ ꯚꯥꯏꯂꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤ ꯄꯩꯁꯥ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯆꯥꯎꯈꯠꯄ ꯗꯤꯕꯦꯂꯞꯃꯦꯟ ꯉꯁꯥꯏ ꯏꯆꯦꯟ ꯄꯟꯈꯤꯗꯣ ꯑꯩꯈꯣꯏꯁꯨ ꯕꯦꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯍꯤ 10-15 ꯕꯦꯛ ꯑꯗꯨꯝ ꯆꯠꯂꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕꯒꯤ ꯂꯧ ꯐꯧ ꯂꯣꯛꯄꯒꯤ ꯃꯇꯥꯡꯁꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯤ ꯏꯔꯥꯡꯁꯤ ꯇꯧꯔꯣꯏꯒꯦ ꯍꯥꯏꯔꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯪꯂꯥꯗꯗꯤ ꯀꯩꯁꯨ ꯕꯣꯝ ꯄꯣꯈꯥꯏꯔꯛꯑꯣꯏꯕꯀꯣ ꯑꯗꯨꯒ ꯈꯣꯏꯔꯝꯕꯜ ꯀꯩꯅꯣꯗꯁꯨ ꯇꯌꯥꯔ ꯄꯣꯈꯥꯏꯕꯗꯤ ꯌꯥꯏ ꯔꯤꯛꯁꯣ ꯇꯌꯥꯔ ꯄꯣꯈꯥꯏꯕ ꯍꯧꯖꯤꯛ ꯔꯤꯛꯁꯣ ꯂꯩꯅꯗ꯭ꯔꯦ ꯔꯤꯛꯁꯥꯁꯦ ꯇꯌꯥꯔ ꯄꯣꯈꯥꯏꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯔꯤꯛꯁꯥ ꯂꯩꯇ꯭ꯔꯕꯅꯤ나 ꯑꯗꯣ ꯇꯁꯦꯡꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯒꯥꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯖꯣꯟ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗꯤ ꯅꯛꯅꯕ ꯖꯒꯥꯁꯤꯡꯁꯤꯗꯅꯦꯕ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯛꯁꯟ ꯂꯧꯕꯁꯦ ꯃꯁꯤ ꯇꯧꯗꯕ ꯃꯁꯤ ꯍꯦꯛꯇ ꯇꯧꯕ ꯑꯗꯨꯒ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯡ ꯆꯦꯟꯕꯤ ꯃꯌꯥꯝ ꯃꯤꯄꯥꯏꯅ ꯄꯥꯈꯠꯍꯟꯕꯤ ꯑꯁꯣꯝꯗ ꯇꯧꯔꯒꯁꯨ ꯁꯣꯝꯗ ꯑꯃ ꯇꯧꯍꯟꯕꯤ ꯁꯨꯝ ꯄꯥꯈꯠꯍꯟꯕꯤꯁꯦ ꯃꯁꯤ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯁꯨ ꯇꯥꯕ ꯌꯥꯎ ꯋꯥꯔ ꯃꯥꯅꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯈꯥꯏꯗꯣꯛ ꯌꯥꯕ꯭ꯔꯥ ꯃꯥꯅꯦ
ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔ ꯈꯟꯅꯔꯤꯕ ꯅꯩꯅꯔꯤꯕ ꯄꯥꯝꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗꯤ ꯄꯨꯔꯥ ꯐ꯭ꯔꯤ ꯇꯥꯔꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯝꯗꯪꯗꯤꯀꯣ ꯄꯦꯟꯗꯦ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯊꯣꯛꯇꯅꯕꯒꯤꯁꯤ ꯃꯁꯤ ꯍꯥꯟꯅ ꯃꯁꯤ ꯂꯧꯁꯤꯟꯕꯁꯤ ꯃꯁꯤ ꯁꯦꯝꯖꯤꯟꯕꯁꯤꯃ ꯀꯩꯅꯣ ꯌꯦꯡꯁꯤꯟꯕꯁꯤ ꯃꯁꯤ ꯃꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯏꯝꯐꯥꯜ ꯋꯦꯁ ꯋꯥꯟꯒꯤ ꯖꯒꯥꯗ ꯑꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯑꯩꯁꯨ ꯄꯥꯔꯇꯤꯀꯨꯂꯔ ꯃꯃꯤꯡ ꯄꯜꯂ ꯑꯩꯒꯤ ꯁꯥꯏꯠꯇꯤ ꯁꯥꯏꯠꯅꯤ ꯑꯗꯨ ꯂꯩꯔꯤꯕ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯣꯏꯁꯅꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯩꯈꯣꯏꯒꯤ ꯙꯕꯥꯒꯤ ꯇꯥꯏꯞꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯕꯣꯔꯥ ꯆꯥꯕꯤ ꯑꯗꯨꯒ ꯀꯩ ꯆꯥꯕꯤ ꯁꯤꯡꯖꯨ ꯆꯥꯕꯤ ꯀꯥꯏꯅ ꯌꯥꯝ ꯇꯧꯕ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯃꯁꯤ ꯈꯨꯡꯒꯪ ꯑꯃꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯅꯗ꯭ꯔꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯏꯔꯥꯡ ꯁꯥꯒꯠꯄ ꯂꯥꯛꯄ꯭ꯔꯥ नत्रगना मागी कनोदुगी ngasi ai kanoma thaba ma mai pau boini kaina mut ama ka bagi lai bra haibje masi मैम तुइन हनिगे करिगिनो रगा इरान कन खब जगह दुदा हाईवे स्टेट हाईवे की जगह दुदा मखोइना लंबी ना ए त मखोइना तौरगा मोइना सादना थक्तना मई गासी डिस्को लाइट थानना यामना तौरगा चनबी मुतबजे मसी मणिपुर की सिविल सोसाइटी ऑर्गेनाइजेशन मैम सिंग अदुगा अतोप अतोप क्लब क्लब लाइबो मैम सिंग इसे मिचू द्रबरा नत्रगना मोइदगी करी करी कानबो फंगबनो नत्रगना मखोइदगी मदुगी कानबदो लौरगा मयामना कनो अतोपदा कनो तेंबांग पिरिब्रा का हाइबगी वाखल मा हंगबम जो पोए करिगिनो रगा इरान अदु याम कलबदो अखोइ इम्फाल दगी याम पला लापने ते कोहरी जी जगह जे याम नाब जगह ने मसीदा सुमाइना तोइना सुमाइना नागेता सुमाइना चाब थक पलांग बखोप तोरगदी मणिपुर की मफम अमद नकना लेब इम्फाल वेस्ट वन की जगह तो क्वाइदि इरान थोकिबो जगह जे मफम कदाइदनो हंगो मतम मसी कुइसबो हंगो यारबो वाखुमनि मसी कदाइदनो जे मोले खंगबो आदोनि अदुगी मफम दो जे मोले लान याउदबो सारगा मोइना सुमाइ लेबजे मसी होय थमोइसन नुवाइजदेबा करिगिनो हरगांदा इकोनॉमी की फिवम फटलक्ट्रे हरगा मखोय पैसा सेंदा लंबी ओइनो मदुदा तौबुदुदी अखोय मनिंग लेजरिबा अखोय कमाय तो लेरमगदगी मदुदा नै ngसाय अहाबाई ngसाय अहाब योगदा हिदि डॉक्यूमेंट्री के नम यादब जाला अखोय जमतंग येंगजि खोचे गायना हरि जिंदा येंबिओ फिवम गाजे हुजिक नवंबर थाजे हुजिक एंगलो हिबो दिसंबर क्रिसमस लोयरब मतुंग नत्रग जनवरी हाइगट्रिंग मरक से सिदा मणिपुर दने हुजिक अदुकी लान वारिंग मरक से अमुक वागे येंगजे अमुक करि दुवा दे थकना इसिंग फंगोय दुनि बिसिदा अमुक इसिंग सोला लेवन जागन जिदा करिगिनो नादने ngसाय जिरि की लान बया भारी दो लान बया बजगा जे हेजल मतम दने हुजिक दि मखोय की चलिब लंबी जे अखोय रोम एटेक तो नोय चांग याम वांग लेबा याम लेबा सिगी जगह सिदा एडमिनिस्ट्रेशन हुजिक तौरिबो फिवम सिदा अमोयना फजना हेना तौसन बिरगदी मसी अखोय इरान थोरक्तबा नत्र मयाम की मिपाइना बसी लेतन मिकप मिराव खोजे तादन बि होना बि गेरगदी गवर्नमेंट ना तौबि यारे मसीदि अखोयदि खुना फम वरमा पे पे nga हाइबजु ओरबसु आमा मोरजा अदु तसेंगनागदि अखोयदि नकना लेबनेना थोरक्तनबि दो अखोयदि सेक्शन थौरांग लेजबो वानी अखोय इरान थोलगा गवर्नमेंट वाहन गे हाइबदि अखोयदि लेते अखोय सेक्शन थौरांग लेजबो वानी सेक्शन थौरांग लेबजिदा मणिपुर की आई मन सेक्शन लगजु अतोपम तो होलगदि याविदबनेना लोइना ज्ञान तामिने जाइबो वानी मोइना पोट योलुबगी मोइना अदु चारुबगी अदु चा फंगदबेनि कल उबैसु लेजदे बोरा हौर चा युमद चाजरगे गारिन थोममदनबगी चा थनिंगजु युमद चा थजरगे मिनि नोंगै कापद मरु पादनबगी अखोय लेजरबनेबा अदु इतारगदि लेरिबो मयाम जिंजिजु सिविल सोसाइटी लेर खुलक खुलक बहोय अर्बन एरिया दगी अखोय चिंगा तमयादा लेरिबा अखोय की रेड जोन एरिया जगह सिंग अखोय की मतेंग पामा लाकपिबो मयाम जिंजे सिगी मचा मचु याम यावरंगनी बको अदु यारगदि मसी हाइदरगा लंबी सोरokta स्माइ तौरगा अखोय धाबा के टाइप होटल मसी अखोय की नुवाइरबनी का हाइबजे मसी तौबिगनो सा थकेरगजु कैसामपात लेब मिदुनो कैसामपात की मनाक होटल दो चा थकपियो तेरागजु तेरागु थकपियो राउंडुंग होटल थकपियो उरिपो थकपियो हाइदबिरकनोबा मदुना कंगाउनरगा हेंजलुबो कनोदुना ओने ते लंबी जगह मतमदि इरांग म थोएबा इरांग म थोगांददि इरांग म सागलगांददि मयाम लोय वामिनेबा करिगिनो हरगांदा सोम इरांग होगले यागन अर्बन एरिया इरांग होगले सीएम थुमजनब सिक्युरिटी म ngak न होना मतमदि अखोय रेजों द लेब सिक्युरिटी म कोखरके तो होना येबेता मुसिने मयाम बेरा लेरि जो खोइदा अदुना अखोयदि सिरजो अखोयदि खुंदुरु सिदैनि nga जो होय nga अखोय सिदैनि अदु nga न होना बदा अखोयदा सोजो पिबियो हाइबदि अखोय पैसा मतिंग पांग बियो हाइबनते पोलम पियो हाइबनते मयामना इंटरेस्ट की वानी असमेनो अखोय nga पंगम जद्रगजु अखोयना कनो तो पंगम बंकर तुम पंगम जद्रजु ngasi उजागर सि वांगांगी सि ममन यावरो बोनेबा एडवाइस पिरि अखोय मैम शेयर तोमिना बने बसिदि अदुगा माना लंबी खंदबे हाइजलुरे अदु जगा चंगजलुरे फारगा अस अदु तो वाला तो अदुदगिदि अमु मैना पाबि अदुता मी सिएत मथा सानबम यावेबको अदु मथा सारबनि गवर्नमेंट नंग साइ ममी पलु दि मकोक तोरिदि मोयान फागल खंदोइनि हाइदोइनेबा अदु सुकुम मयाम अमा लई अदु लैबसन मरम मोरकांदा सोन बाइबदि जा अखोय याम सोले सोलगजो
ꯑꯩꯈꯣꯏꯁꯦ ꯁꯣꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯈꯜꯂꯒꯅꯦ ꯆꯤꯟꯖꯥꯛ ꯑꯐꯕ ꯆꯥꯒꯗꯣꯏꯅꯤ ꯃꯇꯝ ꯆꯥꯅ ꯇꯨꯝꯗꯣꯏꯅꯤ ꯋꯥꯈꯜ ꯑꯐꯕ ꯈꯟꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯁꯣꯏꯗꯅꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯎꯟ ꯇꯧꯗꯣꯏꯅꯤ ꯑꯩ ꯈꯛꯇꯅ ꯐꯕ ꯅꯠꯇꯕꯅꯤꯅ ꯂꯩꯀꯥꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯪꯅꯕꯁꯤꯡꯗꯣ ꯈꯨꯡꯒꯪ ꯂꯩꯕꯁꯤꯡꯁꯦ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯨ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯥꯛꯏꯕ ꯀ꯭ꯂꯕ CSO ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯊꯧꯗꯣꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯔꯒ ꯀꯥꯞꯄꯨꯗꯤ ꯌꯥꯗꯕꯅꯤ ꯃꯣꯏ ꯀꯥꯞꯄꯛꯄꯗꯤ ꯃꯈꯣꯟ ꯇꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯞꯄꯨꯔꯗꯤ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯅꯣꯡꯉꯥꯜꯂ ꯀꯧꯈꯠꯄꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯆꯠꯅꯕꯤ ꯇꯧꯈꯠꯂꯛꯏꯕꯅꯦꯗꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯇꯧꯖꯦꯔꯥꯅ ꯍꯥꯏꯔꯒꯁꯨ ꯃꯁꯤꯗꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤना ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯌꯥꯝꯅ ꯎꯞꯇꯉꯩ ꯉꯥꯏ ꯂꯩꯔꯕꯅꯤꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯀꯤꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯃ ꯍꯧꯒꯗꯧꯕꯅꯤꯅ ꯑꯗꯨ ꯃꯤꯒꯤꯗꯤ ꯑꯍꯣꯕ ꯂꯩꯇꯦ ꯑꯗꯣ ꯑꯍꯣꯕ ꯂꯩꯇꯕꯗꯨ ꯃꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯈꯤ ꯑꯗꯣ ꯑꯍꯣꯕ ꯑꯩꯈꯣꯏꯗꯤ ꯋꯥꯃꯤꯟꯅꯒꯗꯕꯅꯤ ꯋꯥꯃꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯗꯦꯜꯂꯤ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟꯅ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯀꯤꯗꯅꯦꯞ ꯇꯧꯕꯤꯒꯦ ꯈꯣꯠꯄꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯆꯧ ꯑꯁꯥꯡ ꯐꯕꯅ ꯍꯥꯏꯕꯁꯤꯡ ꯃꯆꯥ ꯃꯁꯨ ꯐꯥꯔꯒ ꯍꯥꯠꯄ ꯅꯠꯇꯦꯀꯣ ꯄꯩꯁꯥ ꯅꯤꯕ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤꯁꯦ ꯗ꯭ꯌꯨꯇꯤ ꯇꯧꯃꯤꯟꯅꯧꯁꯦ ꯀ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯪꯃꯤꯟꯅꯕ ꯏꯪꯃꯤꯟꯅꯕ ꯑꯗꯨꯒ ꯂꯩꯀꯥꯏꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯅ ꯀꯃꯥꯏꯅ ꯌꯥꯔꯦꯛꯐꯝꯗꯨꯅ ꯀꯃꯥꯏꯅ ꯇꯨꯝꯍꯧꯋꯤ ꯑꯗꯨꯒ ꯕꯪꯀꯔꯗ ꯀꯃꯥꯏꯅ ꯂꯩꯍꯧꯔꯤꯕ ꯆꯔꯨ ꯃꯣꯝꯄꯥꯛꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯨꯝꯕ ꯌꯥꯗꯣꯏꯅꯣ ꯅꯨꯃꯤꯠ ꯇꯔꯦꯠꯅꯤꯒ ꯇꯨꯝꯈꯤ ꯇꯥꯔꯒꯗꯤ ꯑꯣꯖꯥꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯊꯔꯒꯅ ꯉꯁꯥꯏ ꯂꯩꯕꯥꯛꯇꯣ ꯆꯤꯡ ꯂꯩꯕꯥꯛꯇꯣ ꯅꯞꯅ ꯂꯩꯔꯒꯅꯤꯀꯣ ꯃꯗꯨ ꯏꯅꯤꯟ ꯀꯥꯔꯛꯄꯗꯨꯗꯤꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯗ꯭ꯌꯨꯇꯤ ꯇꯧ ꯉꯝꯗ꯭ꯔꯦ ꯑꯩ ꯉꯔꯥꯡ ꯃꯣꯝꯄꯥꯛꯇꯨꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯅꯤ ꯂꯩꯀꯥꯏꯗ ꯏꯃꯨꯡꯗꯨ ꯄꯩꯁꯥ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯣꯝꯄꯥꯛꯇꯨ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯂꯥꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯏꯆꯦ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯑꯅꯤ ꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯁꯣꯟꯕꯗꯤ ꯃꯌꯥꯝ ꯁꯣꯜꯂꯦ ꯁꯣꯜꯂꯒꯁꯨ ꯑꯩꯒꯤ ꯏꯅꯦ ꯏꯟꯗꯣꯟ ꯑꯩꯒꯤ ꯏꯄꯥ ꯏꯄꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯒꯤ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯡ ꯑꯩꯒꯤ 174 ꯂꯩꯔꯤꯕ ꯑꯩ ꯉꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯔꯣꯇꯦꯁꯟ ꯂꯧ ꯈꯥꯎꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯃꯌꯥꯝ ꯂꯩꯕꯁꯤꯡ ꯁꯣꯟꯕ ꯃꯌꯥꯝ ꯁꯣꯟꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯔꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯕꯥꯎꯟ ꯇꯧꯔꯒ ꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯆꯠꯃꯤꯟꯅꯁꯤꯀꯣ ꯈꯨꯜꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯄ ꯈꯛꯇꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯥ ꯍꯥꯏꯔꯤꯕ ꯉꯥꯛꯄ ꯅꯠꯇꯕꯤꯗ ꯃꯌꯣꯜꯂꯣꯝꯗ ꯌꯥꯝ ꯅꯛꯁꯟꯅ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯀꯨꯄꯥꯏ ꯇꯧꯈꯤꯗꯣꯏꯅꯤ ꯍꯥꯏ ꯈꯟꯕꯒꯤꯗꯃꯛ ꯌꯥꯝ ꯉꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯨꯄꯥ ꯂꯥꯛ 10 ꯄꯥꯝꯗꯦ ꯂꯨꯄꯥ ꯂꯥꯛ 10 ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯃꯧꯅꯍꯥ ꯑꯃ ꯍꯅꯨꯕꯤ ꯑꯃ ꯄꯥꯡꯈꯣꯛ ꯂꯦꯜꯂꯒꯗ ꯑꯣꯏꯔꯒꯁꯨ ꯉꯥꯅꯨ ꯊꯥꯒꯗ ꯑꯣꯏꯔꯒꯁꯨ ꯑꯣꯛ ꯂꯣꯏꯔꯒꯗ ꯑꯣꯛꯁꯤ 3-4ꯔꯛꯇꯪ ꯂꯣꯏꯕꯗ ꯂꯨꯄꯥ ꯂꯥꯛ 10 ꯍꯥꯏꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯐꯪꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯛ 10ꯗꯒꯤ ꯍꯦꯟꯕ ꯊꯋꯥꯏꯅ ꯍꯦꯟꯅ ꯂꯨꯏ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯊꯥ ꯁꯥꯍꯟꯗꯕꯤꯗ ꯏꯆꯥ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯅꯣꯏꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯣꯏꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯇꯣ ꯑꯩꯈꯣꯏ ꯏꯟꯖꯒꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯀꯥꯟꯗ ꯅꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯒꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯁꯣꯜꯂꯁꯨ ꯁꯣꯟꯅ ꯑꯩꯈꯣꯏ ꯁꯣꯟꯗꯦ ꯀꯜꯂꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯈꯪꯉꯒ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯄꯤꯔꯣꯏꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯈꯟꯕꯤꯅꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯨꯜ ꯉꯥꯛꯄ ꯃꯣꯏꯅ ꯍꯪꯕꯗ ꯃꯗꯨꯗꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯋꯥꯔꯦ ꯁꯤꯃ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ